Mayambu taramna okjari marup aikhoi ngasidi thagi income lakpa yaba tha khudingi paisa lokthokpa yaba Bharat Sarkarna chalaiba scheme amagi maramda video asi yenglaga khangminasi scheme asigi kannaba se lauge haba taragadi SBI BANKda account ama leiragadi scheme asida dum yawa yagani scheme asida nupi nupa khaktana yawa yai scheme asida yawa matamda domgi paisa seleb tu mangini habagi risk tikari mata leiraroi market ke up down ga su karisu mari leinararoi adom na igi channel asi subscribe tawdribo orgadi soidana subscribe tawbiramo amadi bell icon tu sunambiramo mathangi video adom da yam first one yornabagi damakta haujing matamda scheme asida yauriba mioi ayambana Thabktagi Potharaba retire oiraba mioi singna yamna pamnana yaunaba scheme amani masi adubo Thabktagi Pothaba natrabasu isagi khutta paisa senpham khara leiba ko thagi income di lakpa pamba adugumba mioi singna sudum yaubada yamna kanagani hariba scheme asigi maming di SBI annuity deposit scheme kawi scheme asigi maramda video sembiro haina aigi video bu yengbiriba marupsingna su yamna habirai hariba scheme asida yamdrabada lupa lising kun manga se deposit tawba yai yambagiti limit leite adomna angamba sang phawba thambiba yai scheme asida paisa deposit tawraba matungda thagi income lakadori basi kamaina lakani haibadu aikoi chawrakpa khangminasi huji scheme asida aikoida tha khudingi pirakaduiba senpham asi ko aikoina bank amadagi loan lawraba matungda loan singatpagi mong duga chamanai masigi niyom sina amu sarkarna bank sina ko aikhoidagi makoina loan lawbugumbani haibadi aikoina loan lawraba matungda singatpasi sendoiga selebka punna dum thagi inkhatlaga ko singkatleba maduga chamanana aikoina scheme asida deposit thamliba paisa ase ko makoina so aikoida amu tha khudingi sendoiga selebka yauraga inkhalakani khudam oina harabada aikoina lupa lakh manga se thammeba ko deposit tawraga thamme hariba scheme asida adoi taragadi aikoina tha khudingi lokthokpa yaduri base ko magi sendoi duga aduga seleb duga punna adum inkhalakane aikoina matam dudi lepkadabaneba ko chahi 10 se malogani natraga chahi 5 se ma natraga chahi 3 se phawba thamliba lupa lakh manga se ai sendoi senlep se asibawda longninge haibadudi aikoi isana lepjagadabani scheme asida paisa thambase aikoina sanglabada chahi 10 phawba yai ko telabada numit masingdasu yai aduga tha masing amadi chahi masingdasu adum aikoina thamba yai marup aikoi hauji hariba scheme asida lupa lakh manga se thamba matamda ko chahi 10 phawbada aikoina tha khudingi paisa se lawba matamdana kaya phangdage habadu yengminasi ado aina hoji yengibase senior citizen gi doine yenge ko chahi homfo gi mathakta leiba mi singi ko masida aikoina tha khudingi phanggadoribasi lupa lising manga ga jamapan ga kunthra manga point 09 sineba ko masi phangganeba ko maside dum sungsoi soidana phanggadorabani ado aikoi hauji amu aikoi senior citizen nataba ko adugi makha chahi homphogi makha gi ko amu yengseba ko masida su aikoina khenabasi ka henna khenabadi nate aduga masida phanggadoribasina lupa lising manga ga chatruka humdra taret point 40 se masi phangganeba ko masi dum sungsoi soidana phanggadoribani aduga aikoi hauji amo lupa lakh manga si chahi manga da kaya phangdage habadu yengsi ko chahi manga se tha khudingi aikoina lokthokpada kaya phangni habado senior citizen gi hana yengsi masida phangdoribase lupa lising 10 ga 19.37 se masi phangganeba ko aduga amu senior citizen nataba ko chahi homphogi makhada leiba singi amu yengseba ko masidana amu aikoina phanggadoribase lupa lising 9 ga 4 ga 39 ga 0.07 se masi tha khudingi aikoina lokthokpa yaganeba ko pura chahi 5 se leptabida lokthokpa yadoineba lupa lakh 5 thambasena aikoi hauji lupa lakh 10 se
senior citizen gi natabida ko amu yengseba masi chahi 10 oina thamaga tha khudingi kayam lokthokpa yadage habdo aikoi yengseba ko aina hojik chahi su select tawjare ko chahi 10 aduga senior citizen su natte habdo ma ai select tawjare ko masida aikona calculate tawra yengbada lupa lising 13 ga chahum ga yankhai mari ga point nipan ga suno se phangane buko masine ba aikoina phangadori base masi sungsoi soidana ne aikoina phangadori base ko adom na su patho yengbiro buko lupa lising 13 ga chahum ga yankhai mari se chahi 10 ji bokta pura lokthokpa matamda total kya tage habado aduga aikoina khangma ngamgane buko chahi 10 sida aikoina kayam paisa je tongjage habado ko aduga aikoi amu hojik senior citizen gi da amu yengji ko chahi 10 si pawda thambada tha da kya lakani habaduma masida phangadori basina aikoina lupa lising 13 ga chani pan ga humdra ko 0.18 se phangane buko masi ju dum sungsoi soida bidai khoi phangadori bani senior citizen dana kitang percentage se kitang henna pi aduga aikoi hauji amu kitang apikpa paisa ko lupa lakh ani se thamba matamda tha da aikoina kayam phangba yadage habdo amu yengminasi ko senior citizen gi da hani yengasi lupa lakh ani se aikoina chahi 10 se thamba matamda tha khudingi aikoina phangadori basi lupa lising ani ga chahum ga humdra mari ga 0.04 se phangani senior citizen nataba na singi oina amu yengsi lupa lakh ani si chahi 10 da tha khudingi lokthokpa yagadori basi lupa lising ani ga chani ga humdra ga 0.83 masi phangani aduga amu lupa lakh ani si senior citizen natabida naha singi oina chahi 5 thambada tha khudingi da phangadori basi lupa lising 3 ga chamapan 16.23 se phangani masina naha singini ko chahi humpu sidriba singini aduga amu senior citizen na amu kaya phangdage habado amu yengchi ko lupa lakh ani si tha khudingi lokthokpa yabase ko chahi 5 sida senior citizen gi oina amu lupa lising 3 ga 8.58 masi phangane buko masi sungsoi soidana phanggadori bani yam khenaba senpham dinate adubu senior citizen na percentage se khara henna pi aduga aikoi hauji amu lupa lakh ama se chahi 10 phawbada tha khudingi kayam lokthokpa yadage habado amu yengminase buko senior citizen gi hana yengasi ko chahi 60 dagi hengiba singdugi madugi dudana lupa lising 100 ga marfuga 8.02 se phangane buko masi su sungsoi soidana phangadori bani aduga amu aikoi hauji senior citizen natabako chahi 60 gi makhada leibasing se masigida amu yengse bako masigi sidana aikoina phangadori basi lupa lising 1 ga 135 ga 0.9 ko masi chahi 10 si tha khudingi leptabida phangdoini aduga aikoi amu lupa lakh ama se chahi 5 da tha khudingi kaya lokthokpa yadage habado amu yengsebako masida aikoina senior citizen gi natabida amu yengma matamda tha amada phangadori basi lupa lising 1 ga chamapan ga yankhai 3 ga 0.3 sine bako phangadori base masi chahi 5 si leptabida dum phangadoini ko tha khudingi marup masine ngasigi video SBI annuity deposit scheme ko masigi maramda aina adongi mafamda thamjari adomna karigumba scheme asida yawbiningba taragadi SBI bank da chalaga natragana online dagi su dum tawba yagani uyono dagi su yani aduga SBI gi invest app dagi su dum yagani yawba adomna igi video si khara phai kanai khanbiba taragadi like comment share soidana tawbiyo adomna video asi yengbibagi damakta adombu thagatchari thank you